ngasi ay phong ki ba tongan tongan ba manipuri si phong sing digi maru oibe I pauk sing khonga charaga manipur top channel gi mekedi gi myam na thamjagi hanbada ayuk nungthil gi matam da thamnamba curfew lauthokre numidang gi curfew laikhigani haukiba pung kun ga mari da miyoi satru ka maudra ga mapan positive oiki taraga ni thoi laikhidre chamapan ga nipan fagalakhi CM Secretariat Minister Environment Sir Lodunong ngasi pangthokiba cabinet mi phamna manipura hauji COVID-19 sandokpugi sang hantahanana ba total curfew thamlakhibagi matangda kupna khanakre state asigi miyam gi punsi amasum sel thungi phibam sokchilagniba kaya asi mahausa gi phibam da hanjin hanana bidama curfew makha sathadana ba warep laukhiba matung manipur lainga ki state executive chairman amasum chief secretary in order ama thoktuna ayuk nungthil gi matamda thamnamba curfew lauthokre adum oinama COVID-19 lakshinanabgi saru amu oina satliba thasigi nipanigi kungni thoi fawa numit taraga mangani gi oiba night curfew leiragani haina lauthokre order sigi matung ina numidang wairam pung taruk tegi ayuki pung manga fawa curfew leigani mi kundagi hendana laininga mari leinaba thabak thoram sing pangthokpa yagani micro containment zone singda sanagadaba kanglon sing strict oina satna hananaba mari leinaba authority na yengsingani positive oirabasing tongana thambaga loinana akanba section tharang lokhatkadabani miyoi sing adu covid care center singda mathau tarabadi thamgadabani health department na mobile medical team semduna positive oibasing check tawgadabani vaccine kapa amadi test tawbagi sang hengat hangadabani wafam sing asi ngaknabagi damak mari leinaba DCSP singna sapsaba thabak paikhatgadabani sohari ngasi cabinet na central government ki multidisciplinary expert team ama manipur laktuna yengchilakibagi matangnasu india lenga ku thagapa phungdokhi manipur lenga na haikibagi matungina expert team adu manipur laichat asigi phibam yengsinana ba amasum karam tauna covid-19 sandokpa lakshin gadagi haibagi matangda yengsinna ba lakibani makhoi gi paukta matungina curfew makha sathadana ba warep adu laukibani sohari Gram Panchayat Village Authority Local Club na singba organization singna Deputy Commissioner singga khusam na duna micro containment gi sa na kanglon sing chapsa na ngak na ba amasum nawno positive oiraglaba singbu tokhaina thamna na ba khotna ba thaudang lawgadabani so hadi loina miyam na laisat asin laksina na bagi dama covid appropriate behavior sing ngak na satna na basu appeal tawki ngasi athengba phawa satakhiba cabinet mi phamaduna manipur gi tongan tongan ba sokho thoranga mari leinaba project sing gi matang na sukupna khanaki haina su pawsina makhata na phongdorakli makhasa tharak point atopa paw amana Johnson and Johnson gi dose ama khaktang oiba vaccine ayaba pikhre United States ki maming leiraba hidak saba company Johnson and Johnson na puthokpa covid-19 gi dose ama khaktamak oiba vaccine India emergency ona sisinanaba yabagi ayaba pikre haina Union Health Minister Mansukh Mandaviya na phongdorakli India na vaccine kapagi thausil sing hena pakthok sakthok hanna bohonari madugi saruk ama oina Johnson and Johnson na puthokpa dose ama khaktamak oiba vaccine sisinanabagi ayaba pikhibani hainasu pawsina pali atoba pawmana security ki section thorang lokhat khre Independence Day thorang mari leinana pamda thodok sing thoktana ba security ki section thorang lokhat poina ngase ayu Imphal East District Police Command amadi hangang police ki apun batim amana Lamlongai Peace Valley Mantripukhi area da leba yumni furom da timaduna thi humagi thabak satakhi thi buhum aduda yum singda leramba miyoi sa marop masa masa gi saktak se puthohonduna amam to oina verification satakre verification sathabaduda mipa mipundi yaukide haina su phungdorakli atopa pa omana tauksem gi saktam kehan mayaroi tongan tongan masingi kanglup Nepal na yelhawi ngai digi khunda laita adun nungsi sanana laiminarakliba tauksem sub division gi saktam kehanana ba manipur lenga na paikhalak pa thaurang amata yaba ngamloi haina tauksem area student organization tasona phungdorakli Zeribam administration amasum district asigi civil organization singna ngahak laitana tauksem sub division gi saktam thugaina ba honaduna laklibasi khudaktagi lepodabani tauksem area da makhata na inspection laklabadi sub division asigi miyam amasum mahiroi loop asina tumina yengduna laithokloi so haidi manipur lenga nasu ziribam gi CSO sing amasum police personnel singna ka henma thawong sa tharibasi thingbina ba mahiroi loop asina appeal tarakli sub division asigi miyam gi aning ba apam gi mayokta ziribam district administration asa tharakpa thabak khudimaki mayokta akan mamong da lepkani tauksem da police outpost excise office amadi mathau taba
institution athuba matamda hangdokpiyu hainasu phongdorakli atopa paw amana asanba ka dukan gi bara hanthana lobiyu amuko haujuk manipur khakta natana india gi oina pandemic covid-19 second wave asina pirakliba saitheng ngasi kham thengle haibada haiman ma thoklaroi pandemic asina nongmonom gi sara suraga sa tanjaba lairaba imung kaya da natana sinmi miyamda kham thengna awaba pibigi masak amakak leptan urakli manipur gi oina lockdown amadi curfew leptana satakhiba asina nonggi suraga hingjaramba lairaba miyoi kayadi hingnabagi lanphamda achauba lan amakak mayoknari imphal mayol da lairiba academic institution sing amadi coaching institution singda sattuna mahai tamliba mahiroi kayama sing amadi tamgi toan arap mafam singdi imphal gi toan mafam singda lairiba mahiroi singda makhal makha kya gi awaba sing mayoknari maram sina covid laichet asigi manungda lairaba khunai na thengnariba awaba sigi yenglaga all manipur muslim organization coordinating committee amukokna imphal manungda lairiba baragi yumsing dukan sing yauna bara asi saru ahum thokpagi amadigi hena lobidana yumbu singda appeal tarakli loinana dukan hostel na singwa hangduna karbar masa tawjariba kangbudasu dukan thingduna leiba maramna bara ama ahumdagi hena lobiganosu hairakli Ato papa omana Habibur Rahman Congress ta yaukre wabagai kendra da English singani ga taraga tret ki general election National People Party NPP gi mere oikiba MD Habibur Rahman Manipur Pradesh Congress Committee MPCC da yaukre taran opgi thoram amasu Imphal gi Congress bogona pangtokre taran opgi thoram adu da MPCC gi interim president and Loken Congress Legislature Party CLP leader Okram Ebobi MLA sing amadi office bearer sing saruyaki taran opagi thauramadu da congress ki khubak yekpa lengyan fisu yan biduna ikai khumna botki thauramadu da wangang loduna interim president and Loken hai party asida worker kya ganuna yorok liba MD Habibur Rahman asi haukiba general election wabagai kendra da mire bokiba misani mana party asida yorok pagi ayabadu pibugaloina taram opagi thauram pangthokpani party asida miyoi kya yoroknabagi thorang tawduna laidi party asi henoma pangal kalhanduna lakadaba mikhala congress na sauna mai paktuna lainga thamnana bo honagani masigidamak thorang kya ama yathokpa hore hensu pawsina makhata na su phungdorakli makhasa tarak point atopa paw amana mihat pasing andro police ki osina kansinduna thamlabara umapo Yadipok sangam dabi mathak laikai da leiba khulakpum mema saye sigi jun manga da miyoibigi minungsi yauduna miyoi khrana hatok pikre mara lairaba miyoi singa dudi Yadipok wangkhem dagi sesam Selima sesam Indris Ali Rahina amadi sesam abo makhoi marina laktuna mema bu hatkibani miyada sigamari lainana Andhra Police ki OC da FIR lokotnana ba report tawrabasu lokotlu haib yadana matam sangna namsinduna thambiri masiga asumba langla langjin phangandana haujuk phawba lairi hiramsigi matangna manipur lengaki home gi thausu puriba chief minister na Andhra Police station mathakta legal action lokhat piu loinana mihat pra sinariba maraliba miyoi singa si logyoiba thabak atuba matamda lokhat piu haina United Meeting and Pangal Organization umapo gi president and Roman na thadorok pasirol amada phongdorakli umapo Central Committee na Manipur gi chief minister da Makhata na thamlakliba wafamdi ngasi iramda Manipur gi Home Department da leiriba Andhra Police na awaba mayoknariba imung manunggi miyoi singda otnaibigi thawong manba si Andhra PS ki OC da lup asina haksina lawbuga loinana organization asina miyar asigi matangda sangsilakpa khongjang singda saruk yagani haina lup asigi publicity secretary na makhata na phungdorakli police ki wanthok laitaba police ki station da thambagi mathau tade masigi matang Manipur lengak nasu atien mamatamda miyeng sangbiduna afaba policy thamba tangai phadi haina sirol sinasu makhata na phungdorakli marak thani states ki wamla thokpa pawng tang memna thamjage US na Taiwan khula yona na bo honarak pada China mai hore China gi leibak manung yoiba thabak thoram sing United States na matam punamakta khabai khara saduna khut thingjinduna lakli adugo China gi territorial sovereignty amadi security ga mari leinaba thabak thoram singda mathau ama oina ayet papiduna lakli haina Beijing na akan maral sikre haukiba yumsukisa numita Biden administration asoba khongthang ama oina Taiwan yamlaba lanmi
खुजु खुलाइसिंग योननबा अयाबा पीखिबदा चाइना मई हौना साउरी डॉलर मिलियन 750 की ओइबा लान की खुजु खुलाई लेबा योनबगी दिल अदुना चाइना अमसुम यूएस की मरी साथीना सोक्सिन हनगनी सुहारी यूएस डिफेंस सिक्योरिटी कॉर्पोरेशन एजेंसी DSCA ना फोंदोरखिबा मतुंगिना 155 mm की M109A6 Paladin medium self propel Howitzer system 40 amadi mari lenaba masak mathum sing Taiwan yonanaba Biden administration ayaba pikibani hainesu pausna makhatana phongdorakli atopa pau khrana agriculture department lomi singda yongnatal yenbadona har yelabra kumsi sahigi kharif lorok ki damak Manipur government ki agriculture department lenga ki control items singi manung saliba fertilizer singi manung degi maru oina urea har singbu phanganana ba honarakpadagina खरा येंथोकपा हौख्रबा फावबगी थाउदोकसिंग लोइना कोथोकलुद्रबसु ngasi ngasimak department asina Manipur gi district punamaki lawmisinga satharagliba urea yenthokpagi thabak thawongsinga sidi yongnatal yenbagi phibamda tare habigi wafam pendraba lawmisinga phungdoknarakli ahanba tangkaki oina agriculture department na kharif loroki damak lawmisinga urea yenthokraba matung numai khrani लेबलकपदा लेबा वाथोक ओइरकपदगी जुलाई 13 गा मथो इंग्लिश सिंगनी गा कुन गा मथोइदा एग्रीकल्चर डिपार्टमेंट की डायरेक्टर ने इम्फाल ईस्ट इम्फाल वेस्ट बिष्णुपुर थाउबाल अमसुम कक्सिंग डिस्ट्रिक्ट की ओइना अनिसुबा यूरिया सिंग फंगनना विदमा एलोकेशन अमा थोखी हाइनस पली अमसुम डायरेक्टर की एलोकेशन अदु थोकलदुना मदुगी वापम अदु हाइदिबा तंपाक की डिस्ट्रिक्ट सिंग ओइरिबा डिस्ट्रिक्ट मंगा असिगी डिप्टी कमिश्नर सिंग ऑफिशियल ओइबा सिरोल पिदुना खंगनकिबने अदु सिरोल अदु मक्तरा पनकिबा वापमना एलोकेशन की सांग अदु एग्रीकल्चर मिनिस्टर ना शेयर लौदुना नुमितुमकी जुलाई 13 गा मथो इंग्लिश सिंगनी गा कुन गा मथो नुंगथिल पुंग अहुमदा मिनिस्टर की ऑफिस चेंबर दा पांगथोकिबा मिफमना लौकिबा वरेप की मतुंग इननी हाइबा वाफमसु पनखि अतोप पाव अमना हक्सांग अहुम लौख्रे ngarang ayuk pung mapalom tarakpada cycle PS की मनुंग सनबा मौजंग खुलगी सिंगना फंगिबा नोंमैना पालबा सिबा मी अहुम गा हक्सांग ngasi rims ki mock postmortem examination tawraba matungna aroiba mathau mangam pangthokna bagi damak laikhidraba singi imungda kusina khre laikhidraba singa dudi liberation tigers of tribal LTT ki commander in chief kai khohau khongsai Alice haupu khongsai maki masanupa letminlun khongsai amadi bodyguard Saikhoso khongsai ni makhoi ahumak none district ki nungba PS की मनुंग चनबा लोंखाइलुन खुलदगी ngaktani haina spausna phungdorakli atopa pawmana नीरज न टोक्यो ओलंपिक ता अहानबा गोल्ड मेडल फंगले मणिपुर गवर्नमेंट ना लुपा करोड़ अमा पीरगनि लाउथोख्रे इंडिया की नहा ओइरिबा जेवलिन थ्रोवर नीरज चोप्रा न ngasi टोक्यो रा पांगथोकिबा नुपागी जेवलिन थ्रो कंपटीशन दा माको ओइदुना गोल्ड मेडल फंगिबदु इंडिया की एथलेटिक्स की लेजेंडरी लेखिद्रबा मिल्खा सिंगा दा डेडिकेट तखरे नीरज चोप्रा न ngasi इंडिया की ट्रैक एंड फील्ड इवेंट अनोबा पुवारी अमा इदुना मीटर 87.56 लंगलगा नुपागी जेवलिन थ्रो की गोल्ड मेडल फंगमखि ममांग द इंडिया की ओइना मिल्खा सिंगा PT उषा मदी अंजू बॉबी जॉर्ज न मथंग शिना नुपागी मीटर समरी की लमजेल नुपी की मीटर समरी की हार्डर लमजेल अमसुम नुपी की लॉन्ग जंप द ओलंपिक मेडल फंगदब खजि खजि वालग लेहबनी हाइनसु फोंदोरक्ली मखाजा तरपोइना तो पावमन थौबालगी अनि यावना मरी दिल्ली द करोड़ यांखैमुकी हीरोइन की कोनना फारे मणिपुर गवर्नमेंट नार्कोटिक ड्रग्स एंड psychotropic substances NDNPS की मखाद लेब केसिंग अखनना वयल सथनबगिदमा फास्ट ट्रैक कोर्ट फाउब लिंखलदुना वार अगेंस्ट ड्रग की लंजंग फाउब संगसिलंगेगी मनुंगदा मणिपुरगी पुगिब मालेम काइथेल लुपा करोड़ यांखैरोंगी ओइगदबा हीरोइन नंबर 4 किलोग्राम तरागनिथोय का कोनना थौबालगी मिय अनि यावना पुन मरी दिल्ली की पुलिस स्पेशल सेल की टीम अमना फगतख्रे पाउसिन हाय मिय मरी अदु फगतपा मतमदा मखोइना ड्रग सिंग असिबु लोतुना पुथोक पुसिन तौबदा सिजनबा ट्रक अमा अमसुम मोबाइल फोन क्यासु मखोइदगी रिकवर तौबि हाइदि थाउदोसि मतांगना दिल्ली पुलिस की कमिश्नर ऑफ पुलिस स्पेशल सेल संजीव यादवना फोंदोकिबदा फारबा मिय मरी अदुगी मनुंगदा थौबालदगी MD अब्दुल राजक अमसुम MD इद्रिस अली कौब मिय अनि यावी
अतोप मियोय अनिदुगी मनुंगदा सचिन कौबा अमदी दिल्लीदगिनी अदुगा सनवास कौबा मियोय अमना बरेलीदगिनी सुहाइकी अचौब ड्रग रैकेट असिबु लुसिंगलिबना थौबालदगी एमडी अब्दुल रजकनी हौजिकसु मखोय मरी फगलबा मतुंगदा मखोयगी खुटपु असिदा यावबा मियोय क्या फागदबा वाटली अमसुंग वटौरिबा मियोयसिंग अदुबुसु फानबगिदमा थीहुंबगी थबक सथरी हाइरि फारबा मियोयसिंग असिना फोंदोरई हाइबगी मतुंगिना डिप्यूटी कमिश्नर ऑफ पुलिस संजीव यादव न मखा ताना फोंदोखिबदा म्यांमारदगी पुरखिबा ड्रग्सिंग असि नॉर्थ ईस्ट की स्टेटसिंगदा साइथोक्तुना योनबनी थवोंग असि नॉर्थ ईस्ट ना इंटरनेशनल बॉर्डर लाइन ओइबगी खुदोंचाबा लौदुना सथरकपनी हाइनसु पल्ली अतोप पाव अमना गैंग रेप ता चेनबा अमगी ममा कोर्टना बेल पिखरे सेप्टेम्बर अमा इंग्लिशिंगनी कुनगनी थुइदा नुमिदांग पुंग निपान मखाइरम ताराकोदा मयुमदगी थोखिबदगी हंजिलखिद्रबा मथंग नुमितकी अयुक्ता मयांग इम्फाल पीएस की मनुंग चनबा इरोंग येंदाव पली मपान लेबा पुखरी अमगी मपान वखल मांगलगा लेरमबदगी रिम्स की आईसीयू दा थमदुन लयेंगलगलबा सेप्टेम्बर 3 इंग्लिशिंगनी कुंदा लैखिदबी मसागी से तरागतर खक्तमक सुखिबी मयांग इम्फाल की वाथो ओइकिबा गैंग रेप की केस मरु ओइना सीनबा एक्यूज अमगी अपोक ममा कोर्ट मेडिकल ग्राउंड बेल पिखरे ngasi special judge proxo imphal west na medical ground lupa lising yang khai gi pr bonam sum masigi manaba security amagada bel pi khraba nupi adugi mami majida begam se yang khai mapuroiba m d sikandar ali kawi mayang imphal haibong makhong makhala kai degini makpu thaudo siga mari lena women police station imphal west na register tawtuna lokhat ki case fir number 28 close 9 2020 under section 6 proxo 307-325-302-126B 34 IPC ga mari leina faraga ngasi fawba jail da thamlakibani haina su phongdorakli adubo maki maikedi ma khaunaw nakhong amasu ngakta narakpaga loinena hypertension gi khudong chada basu mayok naraktuna haujik laikatnari hairaduna court asida mamang thakta su maku bail pibinaba anirak prayer tarakrabani mamang thakta tawkiba player sing yauna ngasi mahakpu bail pikiba ahum suba mahaki bail player criminal miscellaneous bail case number 20 of 2021 gi wayel satharakpada court mahakpu layeng liba jail gi medical staff amasum jenims amasum rims ki doctor sing ki report kauki aduga mahaki layeng satharakiba doctor amabusu court na hearing asida civil witness oina phaw kaukhatuna masin hangki haina su phungdorakli Makasa tarakpoy na to papawa mana solar power gi masak sing hura lamba fare ngasi numidang pung mapalom tarak pada Lamphel police station gi jurisdiction manung sana Lamphel pat laidiba BSNL gi office ki godown gi solar power gi masak mathum sing hura laga puna na bo hotnarama naha ama police na fakhre farba naha adugi maming takhelamba Venus sei taraga mapan apokpati balesur kawi kurai kongpa lesram lekai digini sohari panma yable numit khrani gi mamang nasu BSNL gi godown sidagi cable wires huralaga carrier rickshaw amada haptuna purama mi ani fagat kibaga loinana makhoi ani gi masindagi atopa mi ahum amaga su fagat kiba thawdok laikhrabani haina su phongdorakli maraktana state gi wamra thopa pawkhra memna hapsage Arunachal gi naharol sing Chinese PLA da recruit tawna bhonari Sainana Arunachal Pradesh ki naharol singbu Chinese People Liberation Army PLA da recruit tawna bhonari haina hanagi Congress MP Ninong Iring na phongdorakli Lok Sabha gi hanagi MP asina hai aikoina fangliba paw matungina Chinese PLA na Tibet amasum Arunachal Pradesh ki naharol sing recruit tawna bhonari masi yamna nungnangningai oiba wafam amani amasum Union Defense Ministry amasum Home Ministry na masibu luna laugadabane Atopa paw amana CM da garina thomna ba hona bigi maral da ahum fare Tripura gi Chief Minister Biplab Kumar Deb hanana ba hona ramagi maral da police na ina kaira khunba imung singina ha oiriba mi ahum fare haina thangzu numita official singna su phongdorakli Atopa paw amana miyoiba da hauba yaga yamna manaba maya panba nga ama United States ta thingnare yamna tangna thokpa thawdokki manung sana US ki North Carolina da ngami amana miyoibigi ya mawung sa manana maya hoba nga ama thingna kre haina media da report singna phongdonaragli nga adubu pharakiba ngami Jin Cloud sabafna phongdorakiba da sai kya mahangna asoba turel singma di samudra da nga faduna lakiba sida asiguma makhal gi nga amukta thengna khidri nga asibu mahangna pharaba matung ahan bagi oina paina ba hona bada
masada nuaitaba khara phauki adumainamak maka nga phaminariba miyoising aduga loinana nga adubu paikhattuna yengluba matamda migi maya yamna mana horamba thengnakhibani nga adu pharaba matung hauji maki mayumda yoktuna thamli nga makhal asi maki wakhalon matung inadi amu hana isingi imaida thadokhiba pami haina su phungdorakli makasa tharakpurani tentang na mayamna pau share tawjaramge japalan ge aiba lekhidre manipur ani suba lanjau thokhiba matamgi ningsing wari iduna matamdugi lan gi wari bu yamna mayek sing iram aiba khuraijab nimai charana ikhang khangauduna laikhidabada Indo Japan Friendship Association na ngasi virtual gi khutang awaba phungdokpagi mifam ama pangthokre haidi atopa paw amana sidriba phawa jail thamnaba phadokpikre hawkibe English singani ga taraga mapana sei mapan khakta ngairibi nupi masa ama namdun izat mangan khibagi maral Chhattisgarh ki Bilaspur district ki fast track court amana sei taraga mari rom suraba miyama sidriba phawa jail thamnaba phadokpikre hainasu paw makhatana phungdorakli atopa paw amana Karnataka class 9 digi 12 fawgi school sing hanglagani class 9 digi 12 fawgi mairoi singi dam school sing lagriba August 2023 digi amu hana hangna Karnataka government warep lawre haina se minister Basab Ras na ngasi phongdokre haina paw amana report tawre duga myam hojiko nadi paw su matang se lusinjrage masum pathoksa gi bla soki blan ki bi yor su myam ngakpi gani matam matam gana wi paw su myam update pizraki myam ngai mina se national sigi mekedi ki thamjaren thank you